ꯏꯀꯨꯏ-ꯀꯨꯏꯗꯅ ꯖꯤꯔꯤꯕꯥꯝ ꯃꯆꯥ ꯁꯥꯒꯄꯝ ꯏꯕꯣꯇꯣꯝꯕꯤꯁꯤꯡꯍꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ OC ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ DGP ꯔꯥꯖꯤꯕꯁꯤꯡꯍꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ MPTCꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯤꯡꯊꯦꯝ ꯈꯨꯅꯧꯗꯒꯤ ꯃꯨꯇꯨꯝꯑꯣꯡꯕꯤ ꯑꯅꯟꯗꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯀꯨꯏ-ꯀꯨꯏꯗꯅ OC ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯄꯣꯁꯇꯤꯡ ꯂꯥꯛꯈꯤꯕ ꯁꯥꯒꯄꯝ ꯏꯕꯣꯇꯣꯝꯕꯤꯁꯤꯡꯍꯕꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯒꯅꯨ, ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯀꯨꯏ-ꯀꯨꯏꯗꯅ ꯖꯤꯔꯤꯕꯥꯝ ꯃꯆꯥ ꯁꯥꯒꯄꯝ ꯏꯕꯣꯇꯣꯝꯕꯤꯁꯤꯡꯍꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ OC ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ DGP ꯔꯥꯖꯤꯕꯁꯤꯡꯍꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ MPTCꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯤꯡꯊꯦꯝ ꯈꯨꯅꯧꯗꯒꯤ ꯃꯨꯇꯨꯝꯑꯣꯡꯕꯤ ꯑꯅꯟꯗꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯀꯨꯏ-ꯀꯨꯏꯗꯅ OC ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯄꯣꯁꯇꯤꯡ ꯂꯥꯛꯈꯤꯕ ꯁꯥꯒꯄꯝ ꯏꯕꯣꯇꯣꯝꯕꯤꯁꯤꯡꯍꯕꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯒꯅꯨ, ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫